All the choices you made, did you make them again? Hello everyone! Aigi channel da amuka halapi bigda mga nuay. Amuka sa take na rin do. Nga CD ay achapot hauge daw bani ay na hauge daw riba achapot say squid. Frozen squid ne. So, si frozen squid oy bani na I need to defrost. Defrost daw rani. And then squid amalay jare ay na hauge ba tapos di anine. Na into spicy noodles. Ado, sige sa normally ako na chaba di ising asaba da photo ni hana ada gisigi manung da yaw ba so ga to laga chaba ne and to chaba sa ko di seaweed kumba yun ma food pa or omelette kumba ga dun chai but today ngasi na taw gudi si ay para thao khar season Yes, ma'am. Malay kay Rome Cricket, Rami sina sing masi FC ako na download tawra ka sanari ba ni ba ado. Ngasi di apps sa mga matang dahil sa game ado di WinZo ka we more than 70 games sida yawi aduga India da 300 crores mi da gihena sanari bani aduga sida tournament gi ta tawdori bani aduga akoina sanaraga apama game do sanaraga aina ka bataraga di adugi paisa do instantly aingonda lakani adu UPI bank transfer Paytm da gi adum transfer tawba yai khudakta adu ai hoji game ma sanaraga mayam da ucharake I know this hanariba game se poker ni ado mayam sungi shoy na interest le na khala gadi download to view ado ai gi link ado description box sa hapchara magi ado dagi download to ragadi bonus 50 rupees pangani ado ka aham ragadi 100 rupees so kano gas back la kani ado na mayam winjo da thengarase raga para fry ta wadoi ni hana kha futto aga ingredients ay na kay season ay kamana fry ta we have the ulage so how's defrost already ay ising asado sida lai ay ising asab say ganone 30 degrees Celsius more na niya ito ada si how's Hadar raga defrost already so I think it's going to take 30 minutes defrost bagi ada defrost manung dai injang kay ta may handong agi huzai thadar si ising asabada lalo yani Wow, look at this. Hazik ay manang sing malore half ka daw mamakay. And then kano squeeze to defrost wa lore hazana ole. Ito laki naksan ka ni uroy. Tan tan tan. And this. Ay uzi kakla age si sema age sema dula age sema gamo black pepper ke kaha pada na tham do ni ba ka do chara
ꯍꯧꯖꯤꯛ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯦꯝꯕ ꯂꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯣ ꯁꯤꯁꯦ ꯕ꯭ꯂꯦꯛ ꯄꯦꯄꯔꯒ ꯀꯩꯅꯣꯒꯅꯦ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯋꯤꯠ ꯁꯣꯜꯠ ꯁꯤꯁꯦ ꯈꯔ ꯁ꯭ꯄ꯭ꯔꯤꯡꯀꯜ ꯇꯧꯔꯅꯤ ꯁꯤꯒꯤ ꯃꯊꯛꯇ ꯑꯍꯤꯡꯕꯁꯤꯗ ꯉꯥꯏꯍꯥꯛ ꯊꯝꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯗꯣꯏꯁꯤꯅ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯅꯦ ꯍꯧꯖꯤꯛ ꯈꯥꯃꯦꯟꯁꯦ ꯑꯃꯨꯛ ꯍꯥꯞꯄꯅꯤ Feelings, it's like I can't walk on the ceiling. Oh yeah, got me dreaming, dreaming in colors I never dreamed. Oh yeah, I let you in deeper than I let anyone else before. Fell in love with my broken pieces, took 'em all and made 'em yours. Didn't know what my heartbeat needed, skipping out, no I can't keep score when I lose my breath, boy you got me breathing. Oh. ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏꯗꯒꯤ ꯑꯆꯥꯄꯣꯠ ꯍꯧꯔꯦ ꯑꯆꯥꯄꯣꯠ ꯍꯧꯕ ꯂꯣꯏꯔꯦ ꯁꯤꯗ ꯁ꯭ꯀ꯭ꯋꯤꯠꯇꯨ ꯂꯩꯔꯦ ꯁ꯭ꯀ꯭ꯋꯤꯠꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯍꯧꯗꯕ ꯑꯃꯅ ꯑꯩ ꯃꯣꯏꯗꯥꯗ ꯗꯤꯞ ꯇꯧꯔꯒ ꯐ꯭ꯔꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯤꯜꯍꯧ ꯀꯩꯀꯥꯁꯦ ꯍꯥꯞꯄꯒ ꯉꯧꯖꯕꯅꯦꯕ ꯑꯗꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯇꯨꯗꯤ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ ꯃꯈꯩꯁꯨ ꯑꯗꯨꯝ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯞꯆꯔꯒꯦ ꯑꯗꯣ ꯐꯥꯔꯁט ꯇꯥꯏꯝꯅꯦ ꯑꯩꯁꯨ ꯍꯧꯔꯤꯁꯦ ꯑꯗꯣ ꯃꯃꯥꯡꯗꯕꯨꯗꯤ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯌꯨꯝꯗ ꯍꯧꯖꯔ ꯆꯥꯕꯗꯤ ꯍꯟꯗꯛꯅ ꯐꯥꯔꯁט ꯇꯥꯏꯝꯅꯤ ꯑꯗꯣ ꯁꯤꯅ ꯑꯩ ꯉꯁꯥꯏ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯇꯣ 2 ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯐꯖꯅ ꯊꯥꯎꯗ ꯉꯧꯊꯣꯛꯄꯗꯣ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩ ꯋꯥꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯗꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯇꯪꯈꯥꯏ ꯑꯃ ꯃꯥꯒꯤ ꯈꯥꯡꯕꯗ ꯈꯥꯕꯤ ꯌꯥꯝꯅ ꯎꯗꯔꯦ ꯑꯗꯣ ꯁꯤꯗ ꯆꯥꯛ ꯈꯔ ꯑꯃ ꯂꯩꯔꯦ ꯆꯥꯛ ꯈꯔ ꯂꯩꯔꯦ ꯁꯤ ꯑꯩꯈꯣꯏ ꯆꯦꯁꯨ ꯍꯜꯂꯛꯑꯦ ꯑꯩꯁꯨ ꯍꯜꯂꯛꯑꯦ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯏꯊꯟꯗ ꯇꯧꯕꯒꯤ ꯑꯁ I look crazy but ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯖꯨꯁ ꯑꯗꯨꯒ ꯁꯤꯗ seaweed ꯈꯔ seaweed ꯈꯔꯒ ꯂꯧꯊꯣꯛꯀꯦ ꯇꯧꯔ ꯀꯥꯎꯔꯦꯉꯣ ꯂꯧꯊꯣꯛꯑꯣ ꯀꯩꯅꯣ ꯑꯩ ꯂꯧꯔꯤꯒꯦꯀꯣ seaweed ꯈꯔꯒ ꯂꯧꯔꯤ juice ꯂꯩꯔꯦ ꯁꯤꯗ aloe vera and pomegranate. Okay, so juice ꯂꯩꯔꯦ juice ꯁꯤ ꯊꯛꯑꯅꯤ and then ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯁꯤ ꯁꯤ ꯂꯥꯛꯆꯪ ꯑꯃ ꯆꯥꯔ ꯌꯦꯡꯉꯦ ꯀꯃꯥꯏꯅ ꯇꯧꯋꯦ not bad ꯍꯥꯎꯋꯦ ꯌꯥꯝꯅ ꯌꯥꯝ ꯑꯣꯏꯅ ꯑꯩꯗꯤ ꯑꯍꯥꯟꯕꯅꯦ ꯆꯥꯗꯣꯏꯁꯨ ꯑꯝꯇ ꯆꯥꯗ꯭ꯔꯤꯌꯦ ꯃꯃꯥꯡꯗ ꯌꯥꯔꯦ ꯍꯧꯖꯤꯛ ꯆꯥꯔꯁꯤ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ seaweed ꯃꯌꯥꯝꯁꯦ okay ꯆꯥꯛ ꯈꯔꯒ ꯆꯥꯅꯤ ꯍꯥꯎꯋꯦ ꯌꯦꯡꯉꯣ ꯃꯀꯨꯞ ꯃꯌꯥꯝꯁꯦ ꯆꯥꯏ ꯑꯩ ꯃꯣꯏꯗꯥꯁꯤ ꯌꯥꯝꯃꯟꯈ꯭ꯔ ꯈꯪꯗꯦ ꯑꯩꯁꯦ ꯀꯩꯅꯣ ꯈꯔ ꯍꯦꯟꯅ ꯌꯥꯝꯃꯝꯗꯧꯅꯤ what do we call green chili how is it good ꯍꯥꯎꯗꯤ ꯍꯥꯎꯋꯦ first time ꯍꯥꯏꯕꯗꯤ ꯍꯥꯎꯇ꯭ꯔꯣ ꯍꯥꯎꯋꯦ
success ꯑꯣꯏꯔꯦ It's good. ꯑꯩ ꯉꯁꯥꯏꯗꯒꯤ ꯊꯥꯗꯔꯤꯕ efforts ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯆꯦ ꯆꯥꯎ ꯍꯥꯏꯗꯤ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯅ ꯐꯨꯠꯂꯒ ꯍꯥꯞꯆꯟꯕꯗꯣ ꯑꯗꯨꯁꯨ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯤ but 시주 마음 톡죠. 나 마냥 try ꯇꯧ ꯁꯤꯒꯤ ꯊꯥꯎꯗ ꯑꯩꯅ ꯉꯁꯥꯏ ꯉꯧꯊꯣꯛꯄ ꯑꯩꯅ ꯎꯠꯈꯤꯕꯗꯣ ꯀꯩꯀꯩ ꯍꯥꯞꯄꯤ ꯈꯣꯠꯂꯤ ꯂꯣꯏꯅ ꯀꯩꯁꯨꯝꯗꯤ ꯍꯥꯞꯇꯦ ꯌꯦꯔꯨꯝꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯇꯤꯜꯍꯧ spring onion ꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯉꯁꯤꯗꯣ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯃꯥꯏꯁꯤꯁꯨ ꯂꯪꯃꯤꯟꯅ ꯂꯣꯏꯔꯦ ꯂꯥꯏꯠ ꯊꯥꯜꯂꯤꯑꯕ ꯁꯣꯝꯗ ꯃꯥꯏ ꯆꯥꯟꯗꯗꯤ ꯑꯩ ꯃꯥꯏꯁꯤ ꯂꯣꯏꯔꯦ ꯆꯦꯆꯦ ꯌꯦꯡꯉꯣ Oh my god seriously ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯝ ꯇꯧꯕ ꯑꯩꯅ ꯇꯧꯔꯒ ꯆꯥꯔꯒꯦ ꯍꯥ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯔ ꯆꯥꯔ ꯌꯦꯡꯒꯦ ꯍꯥꯎꯕ꯭ꯔꯥ ꯆꯥꯛ ꯈꯔ ꯍꯥꯞꯄꯒ seaweed khara happen seaweed kaya ba squid khara hapage ꯌꯥꯝ ꯏꯪꯉꯦ ꯑꯩ ꯍꯧꯕ ꯀꯨꯏꯔꯦꯕ ꯑꯃꯁꯦ next by next ꯍꯧꯕ ꯑꯃꯨꯛꯇꯪ ꯍꯧꯕ ꯉꯝꯗ꯭ꯔꯕ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯗꯣ ꯑꯩꯅ ꯑꯃꯨꯛ ꯅꯝꯖꯟꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯧꯅꯤ ꯀꯦꯃꯦꯔꯥꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯧꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩ ꯀꯣꯛ ꯕꯤꯕꯨꯂꯥꯁꯨ ꯀꯥꯔ ꯑꯩꯒꯤ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯑꯕꯅꯦ ꯋꯥꯃꯜꯂꯛꯇꯅ ꯀꯦꯃꯦꯔꯥ ꯑꯃꯨꯛ ꯄꯥꯏꯔꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯍꯧꯒꯅꯤ ꯇꯤꯜꯍꯧ ꯑꯃꯨꯛ ꯊꯥꯗꯅꯤ 하루 진짜 너 짜리오네 하완 ꯁꯤ ꯂꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯞꯇꯣꯏꯁꯦ ꯉꯁꯥꯏ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯈꯤꯕ spicy noodles and did you put rice? Yeah Squid it's good 짜라메라 근데 뭐 하우하우래 이제 and some rice kharaga ooh 하완 살아가는 오이는 뭐 야우부도 많이 더 맛있어 잘 하우드라 một bát từ nhóc này very good oh my god cho đi sáng làm này của bao nhiêu sai làm được bọc không oh my god chị lấy thằng nhỏ sai đây chị khai ra sai rồi ôi ôi nhà chị là tay à rồi 하웨 ꯑꯩꯈꯣꯏꯅꯦ ꯀꯩꯅꯣ ꯍꯥꯏꯅꯦ ꯑꯩꯁꯦ ꯑꯆꯥꯄꯣꯠ ꯍꯧꯕ ꯌꯥꯝ ꯍꯩꯒꯠꯂꯛꯑꯦ ꯑꯩꯒꯤ ꯅꯨꯄꯥꯗꯨꯗꯤ ꯃꯕꯨꯛꯇꯣ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯅꯤ ꯑꯆꯥꯄꯣꯠ ꯆꯥꯃꯟꯗꯅ ꯃꯥ ꯉꯁꯥꯏ ꯉꯥꯡꯉꯝꯃꯤꯅꯦ ꯑꯩꯉꯣꯟꯗ 하웨 ꯑꯩ 우모르 찌이네 나간다 ꯑꯩ 스파이시 웹ꯁꯤꯈꯔ ꯄꯥꯝꯖꯩꯕ ꯃꯥꯅ ꯑꯃꯨꯛ 스파이시 웹ꯁꯤ ꯆꯥꯕ ꯀꯌꯥ ꯉꯝꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦ 스파이시ꯁꯦ ꯑꯗꯨ ꯃꯌꯥꯝ ꯌꯥꯎꯁꯪꯁꯨ ꯅꯛꯁꯤꯜꯂꯛꯑꯦ ꯑꯗꯨ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏ ꯀꯥꯏꯅꯗꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯒꯦꯒ ꯈꯜꯂꯒ ꯂꯩꯖꯔꯝꯕ ꯃꯈꯩꯗꯤ ꯊꯃꯣꯏ ꯈꯔꯗꯤ ꯀꯥꯏꯔꯝꯃꯅꯤ ꯃꯣꯠꯁꯦ ꯑꯩꯈꯣꯏꯗꯣ ꯑꯩꯅ ꯌꯥꯝ ꯀꯔꯤ ꯃꯣꯛ ꯁꯥꯔꯤꯅ ꯇꯧꯈꯠꯂꯦꯕ ꯍꯥꯏꯗꯤ ꯀꯌꯥꯝ ꯁꯥꯏ ꯈꯪꯗꯕꯒꯤ ꯃꯣꯠꯁꯦ ꯈꯔ ꯁꯥꯔꯝꯗ ꯍꯥꯎꯋꯦ ꯆꯒꯨꯝꯕꯅꯦ ꯈꯔ ꯆꯣꯛꯑꯦ ꯈꯤꯇꯪ ꯃꯀꯨꯞ ꯈꯤꯇꯪ ꯂꯩ ꯃꯀꯨꯞ ꯈꯤꯇꯪ ꯂꯩꯔꯤ ꯁꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯈꯜꯂꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯆꯥꯕ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ
ꯑꯗꯣ ꯃꯌꯥꯝꯅ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯣ ꯁꯤꯒꯤꯁꯦ ꯈꯤꯇꯪ ꯁ꯭ꯄꯥꯏꯁꯤ ꯑꯣꯏꯕ ꯄꯥꯝꯕ ꯃꯤꯒꯤꯗꯃꯛꯇꯤ ꯈꯤꯇꯪ ꯆꯪꯕꯅꯦ ꯑꯗꯣ ꯁꯤꯁꯦ ꯁ꯭ꯄꯥꯏꯁꯤ ꯍꯦꯟꯅ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯒ꯭ꯔꯤꯟ ꯆꯤꯂꯤꯗꯣ ꯈꯔ ꯆꯥꯎꯕ 3ꯒꯨꯝꯕꯗ ꯍꯥꯞꯄꯦꯕ ꯁꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯣꯏ 6-7ꯀꯨꯝꯕ ꯍꯥꯞꯆꯟꯕꯀꯣ ꯆꯦꯆꯧ ꯒ꯭ꯔꯤꯟ ꯆꯤꯂꯤ 6-7 ꯈꯔ ꯍꯥꯞꯆꯜꯂꯒ ꯃꯁꯂꯥ ꯀꯩꯀꯥꯗꯣ ꯈꯤꯇꯪ ꯀꯜꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯈꯤꯇꯪ ꯁ꯭ꯄꯥꯏꯁꯤ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯑꯗꯨꯝ ꯈꯔ ꯆꯝꯅ ꯇꯧꯈ꯭ꯔꯕꯅꯤ ꯃꯣꯔꯣꯛꯇꯣ ꯀꯌꯥꯝ ꯁꯥꯏ ꯈꯪꯗꯕꯒꯤꯀோ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯤ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯃꯥꯡꯗ ꯆꯥꯈꯤꯕ ꯃꯤ ꯌꯥꯎꯕꯨꯗꯤ ꯌꯥꯎꯔꯝꯕꯁꯨ ꯌꯥꯔꯦꯀꯣ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯁꯨ ꯆꯥꯔꯤꯁꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨ ꯆꯥꯗꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯣꯔꯣꯛ ꯁꯥꯕꯁꯨ ꯍꯟꯊꯔꯒꯅꯦ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯖꯁ ꯁꯤ ꯈꯛꯇꯪ ꯃꯤꯛꯁ ꯇꯧꯔꯒ ꯆꯥꯒꯅꯗꯤ ꯍꯥꯏꯗꯤ ꯖꯁ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯃꯍꯥꯎꯗꯨ ꯈꯛꯇꯪ ꯐꯥꯎꯋꯦꯗꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯈꯤ ꯀꯥꯟꯁꯤꯗꯅ ꯑꯩꯈꯣꯏ ꯇꯤꯜꯍꯧ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯩꯀꯩ ꯍꯥꯞꯄꯛꯄꯒꯤ ꯍꯥꯞꯆꯤꯟꯕꯒꯤ ꯃꯍꯥꯎ ꯇꯣꯉꯥꯟꯕ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯍꯥꯎꯋꯦ ꯑꯗꯨꯒ ꯁ꯭ꯀꯨꯏꯠꯇꯤꯁꯨ ꯁꯤꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯈꯔ ꯍꯦꯟꯒꯠꯄꯤꯕ ꯈꯣꯠꯄꯗꯨꯗꯤ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯂꯩꯖꯔꯦ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯅ ꯆꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯏꯟꯖꯣꯏ ꯇꯧꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯐꯥꯔꯁ ꯇꯥꯏꯝ ꯁꯨꯃꯥꯏꯅ ꯆꯥꯕ ꯊꯛꯄꯁꯦ ꯀꯥ ꯍꯦꯟꯅ ꯇꯧꯗꯦ ꯑꯗꯨ ꯁ꯭ꯀꯨꯏꯠ ꯀꯩꯀꯥ ꯑꯩꯅ ꯅꯍꯥꯟ ꯂꯩꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯆꯥꯕꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯉꯛꯄꯗꯣ ꯑꯩ ꯁꯤꯌꯔ ꯇꯧꯅꯤꯡꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯤ ꯅꯝꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯒꯁꯨ ꯍꯜꯂꯛꯆꯔꯒꯦ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯤ ꯃꯊꯪ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ So, Oh yeah, I let you